ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯤꯖꯣꯏ ꯉꯁꯤꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯕꯤꯖꯣꯏꯒꯤ ꯃꯃꯥ ꯑꯁꯪꯕꯤꯅ ꯃꯆꯥ ꯎꯕꯗ, "ꯕꯤꯖꯣꯏ ꯍꯥꯏꯕ ꯑꯄꯨꯝꯕ ꯄꯨꯝꯅꯝ ꯅꯝꯕꯧ, ꯅꯪ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ ꯍꯥ? ꯅꯇꯨ ꯊꯤꯅꯤꯁꯨ ꯈꯪꯗꯦ, ꯌꯨꯅ ꯃꯔꯣꯜ ꯑꯃ ꯉꯥꯎꯔꯤꯕ." "ꯑꯁ ꯏꯃꯥ, ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯉꯥꯡꯕ ꯑꯃ ꯍꯧꯔꯛꯏ, ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯉꯥꯡꯕꯗ ꯍꯦꯛ ꯇꯧꯔ ꯂꯩꯔꯗꯅ." "ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥ? ꯅꯪꯗꯤ ꯅꯄꯨꯟꯁꯤꯗꯣ ꯉꯥꯡꯅꯕ ꯇꯧꯔꯒ ꯂꯩꯔꯗꯤ ꯑꯗꯨꯝ ꯉꯥꯡꯕ ꯇꯥꯕ꯫ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣꯕ? ꯍꯧꯖꯤꯛꯅ ꯀꯩꯅꯥꯍꯟꯕꯤꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯑꯣꯏꯔꯝꯅꯤꯅꯦ, ꯂꯩꯒꯦ ꯂꯩꯖꯈ꯭ꯔꯣ ꯍꯥꯏꯔꯤꯕꯅꯦ ꯑꯩꯗꯤ ꯑꯗꯨꯗ." "ꯏꯃꯥ ꯅꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯒ ꯄꯥꯕ ꯑꯃ ꯄꯨꯁꯜꯂꯛꯀꯦ ꯍꯥꯏꯔꯣ? ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯍꯥꯏ ꯅꯕꯨꯛ ꯐꯠꯇꯕ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯃꯇꯩ ꯃꯅꯥꯎ ꯀꯥꯏꯅꯍꯟꯅꯕ ꯁꯤꯜꯂꯤꯕꯗꯨꯕꯨ ꯑꯩ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤꯅꯦ, ꯃꯗꯣ ꯌꯥꯝꯅ ꯊꯨꯅ ꯇꯣꯛꯎꯀꯣ ꯅꯪ." "ꯏꯃꯥ, ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ꯭ꯔꯒ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯦꯟꯅꯩ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯣꯏꯁꯨ ꯃꯇꯩ ꯃꯅꯥꯎ ꯀꯥꯏꯅꯍꯜꯂꯤꯁꯤ, ꯏꯃꯥꯅ ꯈꯪꯕ ꯅꯠꯇꯦꯗ." "ꯍꯥꯏ ꯆꯠꯈꯤꯅꯨ ꯉꯥꯏꯈꯣꯅꯦ, ꯋꯥꯔꯤ ꯁꯥꯈꯤꯁꯤꯅꯦ, ꯃꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯃꯁꯦ." "ꯃꯇꯨ ꯃꯆꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯕ, ꯃꯤꯅ ꯏꯟꯁꯟꯕꯗꯒ ꯌꯥꯝ ꯂꯧꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯗꯤ ꯐꯅꯤꯗ, ꯑꯩꯒ ꯌꯨ ꯊꯛꯃꯤꯟꯅꯔꯒ ꯅꯣꯡꯉꯥꯟꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯦ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ, ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯖꯔꯤꯁꯤ." ꯈꯨꯜ ꯑꯗꯨꯒꯤ ꯌꯨ ꯌꯣꯟꯐꯝꯗꯅꯤ ꯌꯥꯝꯅ ꯀꯦꯕꯤ, ꯀꯩꯅꯥꯍꯟꯕꯤ ꯀꯧꯕꯤ, ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯌꯨ ꯌꯣꯜꯂꯤ꯫ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯃꯈꯩ ꯌꯨ ꯊꯛꯄ ꯂꯥꯛꯂꯤ꯫ ꯌꯨ ꯉꯥꯎꯅꯤꯡꯕꯒꯤ ꯊꯛꯄ ꯂꯥꯛꯄ ꯈꯔ, ꯀꯩꯅꯥꯍꯟꯕꯤ ꯌꯦꯡꯅꯤꯡꯕꯒꯤ ꯊꯛꯄ ꯂꯥꯛꯄ ꯈꯔ, ꯏꯔꯥꯡ ꯄꯥꯝꯕꯒꯤ ꯊꯛꯄ ꯂꯥꯛꯄ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯔꯥꯖꯨꯁꯨ ꯃꯥꯒꯤ ꯃꯇꯥꯎ, ꯀꯨꯜꯒꯤ ꯃꯕꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ, ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯕꯤꯖꯣꯏꯒ ꯌꯨ ꯊꯛꯇꯨꯅ ꯐꯝꯂꯤ꯫ ꯅꯍꯥ ꯄꯥꯈꯪ ꯈꯔꯁꯨ ꯀꯩꯅꯥꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯄꯨꯟꯁꯤꯕꯅ, "ꯏꯇꯩꯃ, ꯃꯥꯏꯊꯣꯡꯗꯣ ꯂꯣꯏꯅ ꯐꯤꯗꯨꯅ ꯈꯨꯝꯖꯤꯜꯂꯤ. ꯏꯇꯩꯃꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝꯗꯣ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦꯗ. ꯃꯥꯏꯗꯣ ꯁꯣꯝꯗ ꯍꯥꯏꯐꯦꯠꯇ ꯑꯣꯟꯊꯣꯛꯄꯤꯔꯧꯗꯅ." ꯀꯩꯅꯥꯍꯟꯕꯤꯅ, "ꯍꯥꯏ ꯄꯨꯟꯁꯤꯕ, ꯑꯩꯅ ꯃꯥꯏ ꯇꯪꯈꯥꯏ ꯑꯃ ꯐꯤꯅ ꯈꯨꯝꯂꯤꯕꯁꯦ ꯅꯣꯏꯒꯤ ꯌꯨ ꯊꯛꯆꯤꯟ ꯆꯥꯁꯤꯟꯕꯒꯤ ꯄꯨꯝꯅꯝ ꯅꯝꯕ ꯁꯣꯔꯗꯣ ꯅꯝꯗꯅꯕꯅꯤꯅꯦ." ꯈꯥꯕꯅ, "ꯑꯁ ꯄꯦꯜꯂꯦꯍꯦ ꯏꯇꯩꯃꯒꯤ ꯋꯥꯇꯥꯁꯤꯗꯤ. ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯆꯠꯂꯣ, ꯁꯦꯜꯅ ꯃꯈꯥꯏ ꯁꯤꯀꯤꯒꯤ ꯊꯛꯀꯅꯤ, ꯐꯝꯂꯤꯕꯅ ꯑꯃꯨꯛꯇꯩꯕ ꯂꯨꯄꯥ 10 ꯀꯨꯟꯒꯤ ꯆꯥꯡ ꯐꯝꯗꯅ ꯋꯥꯊꯤ ꯉꯥꯡ ꯂꯩꯒꯅꯤ, ꯆꯠꯂꯣ ꯆꯠꯂꯣ. ꯏꯇꯩꯃꯅ ꯍꯦꯛ ꯇꯥꯟꯗ꯭ꯔꯤꯕ ꯃꯈꯩ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤꯅꯦ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯅꯤꯡꯗꯕ." "ꯍꯥꯏ ꯋꯥꯗꯣ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯂꯛꯀꯅꯨ, ꯅꯇꯤꯟ ꯆꯣꯡꯅꯤꯅꯦꯍꯦ ꯃꯌꯥꯝꯒꯤ ꯆꯥꯅꯕꯁꯤꯗ, ꯆꯠꯂꯣ ꯋꯥꯅꯤ ꯅꯣꯏꯕꯣ." ꯈꯥꯕꯅ, "ꯑꯁ ꯏꯇꯥꯎ, ꯅꯪꯁꯦ ꯍꯥꯏꯒꯨꯝꯗꯅ ꯅꯪꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕꯅꯤ, ꯅꯇꯤꯟ ꯃꯌꯥꯝꯗꯨꯅ ꯃꯥꯏꯗꯨꯝ ꯇꯥꯔꯦ ꯑꯩꯗꯤ." "ꯄꯨꯟꯁꯤꯕ, ꯅꯇꯥꯎ ꯈꯥꯕꯁꯤꯁꯨꯅꯦ ꯃꯃꯥꯏ ꯃꯃꯤꯠꯀꯥꯁꯦ ꯈꯔꯦꯛ ꯏꯀꯥ ꯀꯥꯔꯗꯅ, ꯃꯤꯁꯥꯡ ꯏꯊꯥꯡ ꯊꯥꯡꯉꯗꯅ, ꯃꯃꯥꯏ ꯇꯥꯅꯤꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ? ꯑꯌꯨꯛ ꯑꯌꯨꯛꯇꯅꯦ ꯃꯈꯣꯏꯗ ꯈꯔ ꯈꯔ ꯆꯠꯂꯒ ꯃꯃꯥꯏꯁꯤꯗꯅꯦ ꯋꯥ ꯉꯥꯡꯖꯜꯂꯨꯅꯦꯍే, ꯃꯁꯥ ꯈꯔ ꯅꯥꯟꯖꯅꯕ, ꯅꯪꯒꯤ ꯅꯇꯤꯟ ꯃꯌꯥꯝꯗꯣ ꯇꯩꯊꯣꯛꯄꯗꯅꯦ ꯑꯃꯣꯠꯄ ꯈꯔꯦꯛꯀꯥꯁꯦ ꯀꯣꯛꯅꯕ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯡꯂꯝꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯖꯣꯏꯒ ꯔꯥꯖꯣꯒꯁꯨ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯤ꯫ "ꯏꯇꯥꯎ, ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯊꯛꯆꯤꯜꯂꯨꯍꯦ, ꯑꯗꯨꯒꯈꯔ ꯊꯦꯡꯅ ꯍꯟꯖꯤꯟꯒꯗꯕꯅꯤ. ꯌꯨꯝꯗ ꯀꯩꯗꯧꯔꯨꯅꯤ, ꯌꯨꯝꯗ ꯂꯩꯗꯅ, ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯗꯣꯛꯑꯒ ꯂꯩꯊꯣꯛꯁꯤ." ꯔꯥꯖꯣꯅ, "ꯇꯥꯎ, ꯑꯩꯗꯤ ꯌꯥꯝ ꯊꯦꯡꯅ ꯍꯟꯖꯤꯟꯕꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ." "ꯌꯥꯔꯦꯍꯦ, ꯅꯪꯒꯤ ꯅꯨꯄꯤꯗꯨꯁꯨ ꯀꯣꯛ ꯀꯥꯏꯅ ꯊꯣꯛꯈ꯭ꯔꯣ ꯀꯩꯗꯧꯗꯣꯏꯅꯣ? ꯋꯥꯉꯥꯡ ꯈꯣꯟꯗꯥꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇ꯭ꯔꯤꯕ, ꯃꯁꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯊꯔꯥꯏ ꯀꯨꯞꯄꯤ ꯍꯦꯛ ꯃꯥꯜꯂꯗꯅ, ꯀꯨꯆꯨꯅ ꯃꯔꯣꯜ ꯑꯃ ꯃꯝꯂꯤꯕ, ꯑꯗꯨꯕꯨ ꯅꯨꯄꯤꯅꯤ ꯀꯥꯏꯅ." "ꯏꯇꯥꯎ, ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯃꯨꯖꯔꯁꯨ ꯔꯥꯁꯤꯅ ꯃꯇꯨꯝ ꯃꯇꯨꯝꯅꯤ ꯂꯩꯔꯤꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯥꯁꯤ ꯃꯌꯥꯝꯗꯣ ꯏꯔꯨꯖꯕꯗ ꯂꯣꯏ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯦ, ꯑꯃꯨꯕ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦꯕ." "ꯑꯗꯨꯅꯤ, ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯕꯨ ꯂꯩꯃꯤꯟꯅꯔ ꯀꯩ ꯀꯥꯟꯗꯣꯏꯅꯣ? ꯑꯩꯗꯤ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯐꯥꯎꯕ ꯆꯥꯅꯤꯡꯗꯦ, ꯑꯗꯨꯅ ꯀꯥꯏꯅꯈ꯭ꯔꯣ ꯌꯥꯔꯦ." ꯀꯩꯅꯥꯍꯟꯕꯤꯅ, "ꯑꯦ, ꯍꯥꯏ ꯕꯤꯖꯣꯏ ꯍꯥꯏꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯧ, ꯀꯩꯒꯤꯅꯣꯅꯦ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯕꯗꯤ ꯈꯪꯖꯗ꯭ꯔꯒ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎꯗ ꯀꯜꯂꯛꯇꯅ ꯈꯥꯏꯅꯈ꯭ꯔꯣ ꯀꯥꯏꯅ ꯏꯟꯁꯜꯂꯤꯗꯨꯕꯣ?" ꯕꯤꯖꯣꯏꯅ, "ꯏꯇꯩꯃ, ꯅꯪꯁꯨ ꯇꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦꯅꯦ? ꯏꯇꯩꯃꯁꯨ ꯈꯪꯂꯝꯅꯤꯗ, ꯑꯩꯈꯣই ꯏꯇꯥꯎ ꯔꯥꯖꯨꯒꯤ ꯅꯨꯄꯤꯗꯨ ꯃꯁꯛ ꯀꯌꯥꯝ ꯊꯤꯌꯦꯗꯣ. ꯑꯗꯨꯛ ꯊꯤꯕꯗꯨꯕꯨ ꯏꯇꯥꯎ ꯔꯥꯖꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯌꯦꯡꯉꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯗ ꯀꯥꯏꯅꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ,
Sibu kai kai gine. Nate nangi na taurazo sibu kai phajage ha kwak arangba hek maladana matu buthi bakhangi se marai bak pharabani nangna marol ama mi khudingi imung kaina ba mi gi mangna ba silingai dane natu thini di khangdrabani he itaima haimalli dai taima gi do itaima dagi sel piraga hidak laiduna thakli bai khoida itaima na hairu bo haido yam henmalle haibili sini hoi bungo ai gi dine nang ama changlaktabada mi wati ye mi gi mi ngaktani nakhoi ni ne ai gi da changdabada wadu se nasaduna hui mukta hek chawradana yurai churaga a thangnaba khultanabu hidak thakpa chatpa ngamdori bro nupi thiba khangdaba ariba nangbo rajona itaimana haibasisu chumdi chummi he ado itaima itang haisu haibani aisu ai nupi pamaktreda atopa masilage na kanna khali kariya nupi ama silage ba nate nangondabu kanana yabiduino ba ha gada amo ma lawdo mangai re nangna lawge hairagana as itaima bijui ai leirisidi itaw nu buthige khalaba aina dum ama semakani semani nungai re da ko nasagi phawba amata phangnadana leiriba nangna migi ga mo sem dawriba haidi no punungi da ko bijoi as itaima se angawbini mana ngangba wataru nupido khra khra thina phu nacha napcho basing du su nacha ni su khangni mi cha ni su khangdi adu bu yok dana kai bu kana duino phu hai sine di ti phu ji da lai re somda rajogi yumdani rajogi nupi sakhen bina chak thongli macha ani na nakan da phamli achobana ima chak loi jibo pa balak jangai da cha horasi pa bala dine akhoi da mu phurani ichani bu chak lam la bro ima chak thuna loina ba tawragi ko atombana lami ma ngasai su imana thabak chakringai da ta cho khoni gi chak saruk to pabana charaga leirami I magi saru su thamlam ni dudi aduna kana da pijakraba aduna pabana yungaurga ima ko batadi na ne loina haidokre aduga ngahak leiraga ta cho khoni gi chak saruk to amu chakrini abongna chaganu na hairasu yade ipu di laite thabak cha thokhibagi kaya da phatriba nupano ba matibong tapthagai thakjilaga isa sije chak pijadribane ba nakhoi ani sune aina ngangba lawdaba aina thabak chathom dai da yumda layu haibase yaba kawba laitabane ba achobana ima hayengai lairage ado chak thiro se nakhoi ani chaba hawro ima supuna charase ima dine ko na jarage nabokana puga kawrukhige ko asi haiduna sakhenbi manem amadi makubu kausinduna chak pijarami ngaihaki matung rajosu yu tapta kai ngauraga halaklami Yum sibu kana lege kanamta tadro loina sira baba moi mapa nachanu pa se yu ngauraga mu hala aba male ne aidi onthok na talleda asina mu khanara ka dauri bani do chak thoina khangdide mama isu masi phatsu phatkidre he aidine insang ahawba ma thonglaka hu haijalaga pijaraga ne hato krasirana khallibani kaidoruni mane hingdana malem prithi sinumna baneba ibe mahalna adumaina tawrasune yahabudi yarabazani aduda mo isa kaubani na nungaitaba papa maudo in hekta phalasira taningdeda mama nang sinane ko kamai tawi kitang hairuba yadi hekti hinjilakpasida nacha nupa sisu nanga chabek manai nangna yu thaktaba mana yu ngawba si khakni khenari babu atai dine chak manai haisini rajona is hozik taga tholaktana ngasai dagi kaurisi nanna do tadro ha nanna do tadragadi pangnaba thajige pangnaba thajaluraba nanna do da is hozik taga tholaktana ngasai dagi kaurisi nanna do tadro ha nanna do tadragadi pangnaba thajinge pango nangda nanna do pango ayoma kainu nupa nangbo migi manasida sukkana tharakpasibo kanana haunage ba hek halakpaga khanaba hane tawbi sibu karigino ei nanna do pangjannabagi ne aina tharido ai chaksage chak thangdoro sayen mi kari su hairudri sakum da rajogi chak to thangduk tuna thammi aduna mana nakal da phammi koido
ꯀꯩꯅꯣ ꯍꯦꯟꯖꯥꯡꯁꯤꯗꯤ ꯁꯤꯕꯨ ꯀꯔꯤ ꯍꯦꯟꯖꯥꯡꯅꯣꯕ ꯀꯩꯅꯣ ꯅꯨꯄꯥ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯤ ꯑꯩꯁꯨ ꯉꯁꯤꯗꯤꯅꯦ ꯍꯜꯂꯛꯄꯗꯣ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯗ ꯑꯇꯣꯞꯄ ꯍꯦꯟꯖꯥꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯑꯔꯩꯕ ꯃꯌꯦꯛꯇ ꯊꯣꯡꯖꯤꯜꯂꯕꯅꯤ ꯀꯔꯤ ꯅꯪꯅ ꯑꯔꯩꯕ ꯃꯌꯦꯛꯇ ꯊꯣꯡꯖꯤꯜꯂꯒ ꯑꯩꯅ ꯆꯥꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯁꯦ ꯁꯤꯗꯤꯅꯦ ꯅꯪ ꯍꯦꯛ ꯆꯥꯎ ꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯣꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯆꯥꯛꯇꯣ ꯑꯃꯨꯛ ꯅꯝꯁꯤꯜꯂꯤ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯆꯥꯛꯇꯨꯅ ꯃꯤꯒꯤ ꯃꯥꯏꯁꯤꯗ ꯅꯝꯁꯤꯜꯂꯛꯄꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥꯝꯅꯤ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤꯅꯤ ꯑꯔꯩꯕ ꯃꯌꯦꯛꯇ ꯆꯥꯕ ꯌꯥꯕ ꯃꯤꯔꯣꯏꯁꯤꯕꯣ ꯍꯥ ꯑꯇꯥ ꯑꯇꯨꯟ ꯈꯨꯟꯇꯨꯅ ꯆꯥꯕ ꯃꯤꯔꯥꯕ ꯑꯩꯕꯣ ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯁꯤꯡꯒꯩꯕꯥꯛ ꯂꯩꯕꯗꯨ ꯑꯃꯨꯛ ꯂꯧꯗꯨꯅ ꯀꯜꯂꯛꯂꯝꯃꯤ ꯃꯆꯥ ꯑꯅꯤꯁꯨ ꯃꯃꯥ ꯐꯨꯕꯗꯨ ꯇꯥꯔꯗꯨꯅ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯇꯣꯝꯕꯅ ꯄꯥꯕ ꯏꯃꯥꯗ ꯐꯨꯒꯅꯨ ꯆꯩꯗꯨ ꯊꯝꯃꯨ ꯄꯥꯕ ꯏꯃꯥ ꯐꯨꯒꯅꯨ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯄꯥꯕ ꯀꯔꯤꯒꯤ ꯄꯥꯕ ꯅꯪ ꯁ꯭ꯋꯥꯠꯀꯦ ꯅꯣꯛꯈꯔꯤꯗꯣ ꯃꯦꯠꯈꯥꯏꯒꯦ ꯄꯥꯕ ꯑꯇꯣꯝꯕ ꯊꯥꯗꯣꯛ ꯁꯤꯕ ꯇꯥꯔꯦ ꯄꯥꯕ ꯊꯥꯗꯣꯛꯑꯣ ꯏꯕꯦꯝꯍꯜ ꯆꯦꯟꯊꯣꯔꯛꯏ ꯍꯩꯔꯥꯖꯨ ꯍꯥꯏꯕ ꯃꯍꯥ ꯄꯥꯄꯤ ꯍꯤꯡꯆꯥꯕ ꯑꯣꯜꯂꯕ꯭ꯔꯅꯦ ꯅꯪꯕꯣ ꯃꯤ ꯍꯥꯠꯄ ꯑꯣꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯥꯒ ꯆꯥꯛ ꯍꯦꯛ ꯃꯥꯟꯅꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯁꯛꯍꯦꯟꯕꯤꯅ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯍꯥ ꯁꯦ ꯅꯪ ꯀꯩꯝ ꯇꯧꯗꯕ꯭ꯔꯥꯕ ꯍꯧꯒꯠꯂꯣ ꯀꯩꯗꯧꯕꯒꯤ ꯁꯤꯗ ꯆꯪꯂꯛꯏꯅꯣ ꯀꯥꯗ ꯑꯗꯨꯝ ꯂꯩꯔꯨꯕ ꯌꯥꯗꯕ꯭ꯔꯣ ꯑꯣꯂꯦ ꯑꯩꯗꯤ ꯁꯥꯅꯤ ꯁꯥ ꯑꯩꯒꯤ ꯏꯅꯥꯛꯇꯅꯦ ꯅꯣꯏ ꯀꯅꯥꯝꯇ ꯂꯩꯔꯛꯀꯅꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯆꯥꯎꯊꯣꯏꯅ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯪ ꯑꯩꯅ ꯌꯦꯡꯒꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯗꯕ ꯅꯪ ꯑꯣꯏꯅ ꯆꯠꯈ꯭ꯔꯣ ꯑꯩꯅꯦ ꯏꯃꯥ ꯏꯄꯥꯗ ꯈꯨꯠ ꯊꯥꯏꯗꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯅꯪ ꯍꯧꯒꯠꯂꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯁꯥꯎꯅꯕ ꯁꯨ ꯌꯥꯝ ꯁꯤꯜꯂꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯂꯋꯥꯏꯒꯤ ꯃꯁꯝꯗꯣ ꯑꯃꯨꯛ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯁꯤꯔꯦꯝꯅꯤ ꯑꯝꯇ ꯊꯥꯗꯣꯛꯑꯣꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯝꯇ ꯊꯥꯗꯣꯛꯑꯝꯅꯤꯁꯦ ꯍꯥꯏ ꯊꯥꯗꯣꯛꯎꯅꯦꯍꯦ ꯅꯪꯕꯣ ꯃꯧꯗꯣ ꯁꯤꯕ ꯇꯥꯔꯦꯅꯦ ꯀꯔꯤꯅꯣꯅꯦ ꯅꯪ ꯁꯤꯕꯣ ꯑꯝꯇ ꯊꯥꯗꯣꯛꯑꯣꯁꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯄꯣꯛꯂꯨꯔꯤꯕꯅꯣꯅꯦ ꯁꯤꯕꯣ ꯆꯥꯎꯊꯣꯏꯅ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯁꯨ ꯏꯃꯧꯗ ꯀꯟꯕ ꯁꯤꯡꯒꯩꯕꯥꯛꯁꯤꯅ ꯑꯩꯅ ꯑꯃꯨꯛ ꯀꯟꯒꯦ ꯅꯪ ꯁꯤꯔꯣꯅꯦ ꯁꯤꯖꯈ꯭ꯔꯣꯅꯦ ꯑꯌꯣ ꯀꯩꯅꯣ ꯄꯥꯕ ꯅꯥꯏ ꯇꯧꯔꯛꯀꯅꯨ ꯅꯥꯏ ꯑꯃ ꯄꯥꯕ ꯇꯧꯔꯛꯀꯅꯣꯝꯅꯤ ꯆꯦꯟꯈꯤꯅꯨꯅꯦ ꯅꯪ ꯍꯟꯖꯜꯂꯛꯎ ꯑꯩꯅ ꯀꯩꯗꯧꯒꯦꯕꯗꯣ ꯌꯦꯡꯉꯣꯕ ꯅꯪ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯣ ꯏꯃꯧ ꯏꯕꯦꯝꯃ ꯁꯣꯛꯄ꯭ꯔꯅꯦ ꯅꯪꯕꯣ ꯍꯩ ꯃꯃꯥ ꯅꯪꯅ ꯃꯧꯕ ꯈꯔ ꯌꯦꯡꯉꯨ ꯑꯩ ꯃꯍꯥ ꯆꯟꯗꯥꯅꯁꯦ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯌꯦꯡꯉꯨꯈꯤꯒꯦ ꯃꯄꯥ ꯑꯃꯨꯛ ꯆꯠꯄꯤꯈ꯭ꯔꯅꯨ ꯊꯦꯡꯉꯀꯥꯟꯁꯤꯗꯅꯦ ꯑꯁ꯭ꯋꯥꯏꯗ ꯃꯆꯤ ꯑꯃꯗ ꯑꯗꯨꯝ ꯂꯩꯖꯔꯝꯁꯅꯤ ꯑꯗꯨꯒꯤ ꯃꯧ ꯅꯁꯨꯁꯤꯡꯁꯦ ꯑꯝꯇ ꯄꯨꯁꯤꯜꯂꯒ ꯇꯨꯃꯤꯟꯅꯔꯨꯔꯣ ꯆꯠꯂꯣ ꯑꯩ ꯏꯃꯧꯒ ꯂꯩꯔꯒꯦ ꯐꯔꯦ ꯍꯧꯖꯤꯛꯅꯅꯦ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯊꯣꯡ ꯊꯤꯟꯖꯤꯜꯂꯛꯑꯁꯨꯅꯦ ꯅꯣꯏ ꯀꯅꯥꯝꯇ ꯍꯥꯡꯕ ꯌꯥꯔꯣꯏꯀꯣ ꯏꯁꯨ ꯇꯣꯝꯕ ꯏꯁꯨ ꯑꯆꯧꯕꯧ ꯂꯥꯛꯑꯣ ꯄꯨꯄꯨꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯔꯥꯖꯣꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯅꯣꯡꯃꯁꯨ ꯃꯍꯥꯛ ꯕꯤꯖꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ ꯔꯥꯖꯣꯅ ꯕꯤꯖꯣꯏ ꯑꯣ ꯏꯇꯥꯎ ꯕꯤꯖꯣꯏ ꯑꯩ ꯂꯥꯛꯑꯦ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯀꯩꯅꯣ ꯁꯨꯝ ꯇꯨꯝ ꯂꯩꯔꯖꯥꯠꯂꯣ ꯁꯤꯕꯣ ꯀꯥꯏꯗꯩ ꯇꯨꯝꯕꯅꯣꯗ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯅꯅꯦ ꯅꯣꯏꯗ ꯂꯥꯛꯑꯝꯃꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯅꯪ ꯂꯩꯇꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏꯕꯅꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅꯕꯣ ꯑꯩꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯗ ꯅꯪ ꯂꯥꯛꯄꯒ ꯑꯝꯇ ꯇꯥꯍꯧꯗꯦꯗ ꯕꯤꯖꯣꯏꯗꯨ ꯔꯥꯖꯣ ꯍꯣꯏꯗ ꯂꯥꯛꯑꯝꯕ ꯅꯠꯇꯦ ꯔꯥꯖꯣꯅ ꯍꯣꯔꯦꯟ ꯌꯨ ꯉꯥꯎꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯕꯨ ꯐꯨꯅꯕ ꯍꯥꯏꯗꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯔꯥꯖꯣꯁꯨ ꯍꯥꯟꯅꯗꯒꯤ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯇꯨ ꯃꯆꯥꯗ ꯑꯣꯠꯄꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯥꯅꯤ ꯂꯥꯛꯑꯝꯃꯤ ꯋꯥꯅꯤ ꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯁꯦ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯀꯅꯨ ꯅꯪ ꯍꯧꯕ ꯂꯥꯛꯀꯅꯨ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏꯕꯅꯦꯝꯅꯤ ꯀꯔꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅꯒ ꯑꯩꯒꯤ ꯏꯇꯥꯎꯗ ꯍꯥꯏꯔꯛꯄ ꯈꯪꯅꯤꯗꯅ ꯃꯥ ꯉꯁꯤꯗꯤ ꯏꯇꯥꯎ ꯑꯩꯗꯤ ꯇꯁꯦꯡꯅ ꯏꯀꯥꯏꯔꯦꯗ ꯔꯥꯖꯨ ꯅꯪꯁꯨ ꯀꯅꯥꯒꯅꯣꯃ ꯄꯨꯟꯒꯦꯁꯨ ꯄꯨꯜꯂꯨ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒ ꯄꯨꯟꯕ ꯏꯀꯥꯏꯔꯦ ꯅꯨꯄꯤ ꯑꯉꯥꯡꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕ ꯏꯇꯥꯎ ꯅꯪ ꯁꯥꯎꯅꯨ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯑꯩꯕꯨ ꯅꯨꯄꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯇꯥꯍꯟꯕ ꯃꯤꯃꯥꯡꯗ ꯌꯣꯟꯕ ꯈꯪꯅꯤꯗꯅ ꯃꯥ ꯑꯁꯪꯕꯤꯅ ꯏꯁ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯆꯤꯟ ꯀꯌꯥꯗ ꯊꯤꯔꯤꯕꯅꯣꯕ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯒ ꯃꯤꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕꯒ ꯑꯃꯨꯛ ꯉꯥꯡꯗꯅ ꯑꯗꯨꯁꯨ ꯑꯐ ꯅꯨꯡꯉꯥꯏ ꯑꯣꯏꯔꯗꯤ ꯐꯩ ꯈꯪꯅꯤꯗꯅ ꯃꯥ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨ ꯐꯖꯅꯗꯤ ꯐꯨꯈꯤꯕꯅꯤ ꯉꯁꯤꯒ ꯑꯃꯨꯛ ꯐꯨꯔꯗꯤ ꯃꯄꯥꯝ ꯌꯧꯈꯤꯕꯗꯤ ꯌꯥꯔꯦꯁꯦ ꯍꯥꯏꯕꯤꯖꯣꯏ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥ ꯉꯁꯥꯏꯗꯒꯤꯅꯦ ꯅꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯈꯪꯗꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯒ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯑꯣꯏꯗꯕ ꯑꯃꯨꯛ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ
ꯑꯁ ꯏꯃꯥꯃꯨꯛ ꯇꯥꯍꯧꯔꯕꯣ? ꯍꯣꯏꯅꯦ ꯇꯥꯍꯧꯔꯦꯅꯦ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯦ ꯅꯥꯁꯤꯅꯗꯤ ꯄꯪꯗꯕꯅꯤꯅꯅꯦ, ꯅꯪꯅ ꯅꯄꯨꯛ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯅꯥ ꯂꯧꯔꯤꯅꯣ? ꯍꯥ, ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯀꯥꯏꯅꯔꯒ ꯅꯪ ꯀꯩ ꯅꯨꯡꯉꯥꯏꯒꯦꯕ? ꯇꯧꯅꯨ ꯇꯧꯅꯨ, ꯅꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯇꯧꯅꯨ꯫ ꯅꯣꯡꯃꯁꯨ ꯕꯤꯖꯣꯏꯗꯨ ꯃꯈꯣꯏ ꯈꯨꯟꯒꯤ ꯅꯨꯄꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯕ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕ ꯀꯨꯟꯖꯒ ꯐꯝꯃꯤ꯫ ꯀꯨꯟꯖꯅ, ꯇꯥ ꯕꯤꯖꯣꯏ, ꯅꯪꯁꯨ ꯐꯅꯗꯤ ꯂꯤꯔꯦ, ꯌꯨꯝ ꯀꯩꯒ ꯄꯥꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯁꯨꯝ ꯀꯨꯏꯅ ꯂꯩꯔꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯍꯅꯨꯔꯛꯇꯧꯗꯅꯤ꯫ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯦ ꯄꯥꯜꯂꯣꯏꯅ ꯄꯥꯟꯗ꯭ꯔꯤꯅꯤ꯫ ꯅꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯕꯗꯅꯦ ꯑꯩ ꯌꯨꯝꯒ ꯑꯝꯇ ꯄꯥꯅꯤꯡꯗ꯭ꯔꯦꯗ ꯀꯨꯟꯖ꯫ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯇꯥ ꯕꯤꯖꯣꯏ? ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯎꯪꯕ, ꯅꯨꯄꯤ ꯃꯋꯥ ꯌꯥꯝ ꯂꯧꯕ, ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕ, नुपा थोक्तब फनीक सेटपगी थबक्तो अइदी तौनिंगदब अदुनने अइना हौजिकफाउ नुपी थीद्रिसे उस ता बिजोयगी वतासिदी इकायगे तौइको इकायगे तौब नतेने इकायुने नुपी नेना मसक मतौ ख्वाइदगी हेनबी नत्रगा सेलदा नमथीगै पाइबी ओरदी फै अदुसु नते नखोइना सुरुगा थाकपा नुपीदुमा मोइना हारिखैना सुरु सुरुगा इन्दना कुंजोइबो खरा लापना फमु अइंगोंदागा मुंग लौनरकनिको हाइरे फजन मसिगी नुपी थीबा खंगदबा नुपासिसु नति नुपी जे लुना तौबा कानादेनेबो अपंग नुपातना नुपी लुन तौबनिने नंगसु नोंग फादो नुपीगा तो फूदना चैदना वारागोतेम तौगेदि हाइदे ताबिजोय अइसु हंदक्तगिदि नुपी वारागे यामबना ननावदा ताकपिरिबो अफमदो याम चुम्मी याबा अदुनिने मखोइदिने लिचै थारा थारागा सेमु मसक्तो खंगलकदबनि होय याबा नयाबा इन ताकलिबसे लैवानी नपुनसिदो नुपा ओइना पोगा नुपा थोंना हिंगनबा खंगलब्रा अदुमा लौसिंगदबा इमुंग फनदी यामले असमना बिजोयने यु थकमिनदुना गंजा थकमिनदुना जोर सानमिनदुना मीगी मतै मनाव कायना हलिबसु नोंमसु बिजोयना कक्कक तौदोना इनसिनलगा अहल ओइरबा मतै मनाव अमा खतनरी थबाना कैना नुपा नंगा ngसाइदगे इगोंदा सुयमना खनबा हौरिबसिबो हौद्रदि कैनो हा अइसे नंग लौरुबदगी मांगबनिने मांगबा करी नुंगी नंग लौरुबनो खनबदा इसा इतोमता निंगमदबना पिक थल्ले ए अइना कैदौरदना हा नोंमता हाइदबा वाकातो हौजिकता नमौनसु फंगमबा मतुंगसिदा हाइरइबनिने अइना ngasi वारिसे नंग लौरुबदगिने अइना तालकपा सेल मखै नंगना नपामदा लोइना थैबा अइबुना अपंग मसिरगा थंबा ngasiदिने अइ लोइ खंगबनि करी हा हायो नोकु नोक्सनिंगिने हाय नंग नत्रो आ थबक मना मत सुनिंगदना इपामदगे पिरक पिरक्तना चामिनखिबदुबो अदुगा हनु थंगदा थबक खरा चलगा इपामदा सेल थै काइनगा हनुरकांदा चटपदा फंगलकपा सेलदुदी नपामदा पिबा नत्रो नुपा याम तानिंगदेको वा याम ngangakan ai sauraktana ne laktana iladine koli koli tawbana khangdo tektana tokani ko o नंगी सिदे आई हातोगा नपामदा आइगी लेजरिबा लंथुम पुबा पीखरगे हारिब्रो इस कयादनु यंगुन हे हनुबा नंगीबु करी लेदना इपामदा पीदौरिगेबा करी लेदना हा आइगी इपामदा नंगी सिगुंबा खुबांगिना पाकबा लमचे सिदिने थुट हाइदुनी नेता नंगना ngसाइदगी गंजा खरा थउरगा युमसिदा खनाबा हौरिबसे मागी बिजोय हाइबा मतु थीबा खंगदबा अंगांगा खादुरगा पुलुबदगी ओरमनिने हा शमुना इस अइना नंगी अरोनमा खंगलगा लाकपसिदा नंग बिजोयना तमैनी कासे अदुम खंगबगी वानिने हा मरमदि नापामगी मीसिंगुना बिजोयदा तमए खंगबगिनेबा खंगनिदना मदुगी बिजोय हाइबा लबुक थरोय मानबा नुपादो नुंगाइनिमा नुमिनदुसु थबाना बिजोयगी मयुमदा लाक्तुना वा फंगनरमी बिजोयदी मदुगी करिसु मवा लौबिबा नते ngasi somu luhongba ikui kuidriba makoi khungi nupa amaga kaina hanbigi yu yonphamda yu thakminai बिजोयना चौबा नंगी हंदकी नुपीदु मिना करी करी याम हाइनैदा अदुबु चुम्ब्रने चौबना था बिजोय मसक फजे हाइनैरो फजबगी ममिंगा चलब्राबा नत्रगना कई हाइनैनो अस नत्तेदा नंगी नुपीदुबु नंगसु उरिबा नत्रो अदुदुबु कमाइना फजेना ममिंग जतुइनो लैसारिंगगी वारिनिदा ए कई वानोने हाइसिबो हो नुपागे याम कोइदना गागा याम तौबा नुपी ओइरा मालेदा नंग नुपीदो अस काइदैनुदा वा फावबा कन्ना ngangjaba नुपी नतेदा माना हाइबदसु अइसे मागी अहानबा नुसिनबनि हाइरिने मिता बिजोय
ꯄꯪꯈ꯭ꯔꯦꯗ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯍꯧꯖꯤꯛ ꯏꯪ ꯇꯞꯂꯤꯕꯗꯣ ꯇꯧꯁꯤꯟꯅꯔꯤꯕꯅꯤꯅꯦ ꯅꯪꯁꯦ ꯐꯪꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯣꯏꯗꯤꯅꯦ ꯅꯨꯄꯥ ꯆꯥꯝ ꯀꯣꯏꯔꯁꯨ ꯀꯣꯏꯗꯦꯗꯅ ꯁꯤꯈꯥꯡ ꯈꯥꯡꯒꯗꯧꯔꯤꯕꯅꯤ ꯏꯌꯥꯝꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯍꯦꯛ ꯇꯧꯖꯥꯠꯂꯥ ꯑꯅꯝꯕꯅ ꯂꯣꯏ ꯇꯧꯔꯤꯅꯤꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯁꯤ ꯊꯤꯒꯦꯗꯤ ꯅꯍꯥꯟꯅ ꯊꯤꯕ ꯌꯥꯔꯦꯅ ꯑꯗꯨꯕꯨꯅꯦ ꯊꯤꯔꯣꯏꯅ ꯊꯤꯗꯕ ꯑꯩꯅ ꯄꯥꯈꯪ ꯀꯨꯏꯅ ꯑꯣꯏꯗꯨꯅ ꯂꯩꯕꯁꯦ ꯀꯜꯂꯛꯄ ꯃꯤꯁꯤꯡꯅꯗꯤ ꯍꯥꯏꯅꯔꯤ ꯄꯣꯠꯅꯤ ꯐꯪꯗꯦ ꯀꯥꯏꯅꯒ ꯑꯗꯨ ꯏꯌꯥꯝꯕ ꯅꯨꯄꯤꯁꯦ ꯀꯩꯗꯧꯔꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯛꯀꯅꯤ ꯍꯩ ꯑꯩ ꯇꯥꯛꯀꯦ ꯇꯥꯎ ꯌꯨ ꯊꯛꯆꯤꯜꯂꯒ ꯈꯟꯅꯕꯅꯦ ꯇꯠꯇꯅ ꯍꯧꯒꯗꯕꯅꯤ ꯉꯥꯡꯒꯗꯕꯅꯤ ꯐꯨꯗꯅ ꯍꯪꯒꯗꯕꯅꯤ ꯑꯗꯨꯗ ꯑꯁꯦꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯔꯛꯀꯗꯕꯅꯤ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯍꯧꯍꯧꯔꯣꯏꯕꯣ ꯆꯥꯎꯕꯅ ꯈꯪꯅꯤꯃ ꯑꯩꯕꯨ ꯑꯄꯪꯕꯁꯤꯕ ꯊꯥꯏꯅ ꯑꯩꯅ ꯃꯥꯅ ꯍꯦꯛ ꯎꯕꯗꯒꯤ ꯑꯗꯨꯝ ꯈꯜꯂꯕꯅꯦꯕ ꯃꯁꯤ ꯌꯥꯝ ꯏꯔꯥꯡ ꯇꯧꯕ ꯃꯁꯛ ꯃꯥꯜꯂꯦꯅ ꯑꯗꯨꯒ ꯏꯪ ꯇꯞꯄꯒ ꯁꯥꯖꯤꯜꯂꯒ ꯑꯩꯁꯦ ꯐꯥꯔꯤꯅꯦꯕ ꯃꯥꯅꯤꯅꯦ ꯅꯪꯁꯦ ꯃꯥꯅ ꯐꯥꯕꯒꯨꯝꯕꯅꯤꯅꯦ ꯅꯁꯛ ꯍꯥꯏꯔꯗ ꯃꯥ ꯑꯃ ꯐꯖꯩ ꯅꯔꯜ ꯍꯥꯏꯔꯁꯨ ꯂꯩ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯩꯗ ꯐꯖꯒꯦ ꯃꯆꯤꯟ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯔꯗꯅ ꯅꯣꯛꯄꯗꯅ ꯃꯔꯣꯜ ꯑꯃ ꯌꯥꯔꯤ ꯀꯥꯏꯕ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯪ ꯅꯨꯄꯥꯅꯤ ꯅꯁꯥꯁꯨ ꯅꯍꯥꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯀꯣꯛ ꯊꯤꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯏꯌꯥꯝꯕ ꯈꯪꯗꯦꯗ ꯃꯇꯝ ꯃꯇꯝꯒꯤ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯈꯔꯗꯤ ꯄꯥꯜꯂꯤꯍꯦ ꯃꯁꯤꯗꯤꯅꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯤ ꯀꯩꯕ ꯏꯌꯥꯝꯕ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯍꯩ ꯑꯗꯣ ꯈꯔꯒ ꯄꯥꯏꯁꯤꯜꯂꯨꯅꯦ ꯁꯤ ꯏꯌꯥꯝꯕ ꯍꯩꯔꯛꯀꯦ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯃꯁꯨ ꯕꯤꯖꯣꯏꯒ ꯌꯨ ꯊꯛꯄ ꯌꯥꯕ ꯊꯛꯃꯤꯟꯅꯔꯨꯔꯒ ꯃꯇꯨ ꯃꯆꯥꯗ ꯈꯠꯅꯕ ꯍꯧꯔꯤ ꯂꯩꯕꯥꯛ ꯂꯩꯅ ꯀꯅꯥꯅ ꯈꯥꯡꯕ ꯉꯝꯗꯣꯏꯅꯣ ꯊꯕꯛ ꯑꯁꯨꯛ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯌꯨ ꯇꯞꯇꯥꯏ ꯉꯥꯎꯁꯤꯜꯂꯒ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯕꯤꯔꯤꯁꯤꯕꯣ ꯊꯣꯏꯆꯧꯅ ꯅꯔꯝ ꯆꯠꯇꯨꯅꯅꯤꯅꯦꯍꯦ ꯑꯩꯅ ꯍꯧꯔꯤꯕꯁꯦ ꯅꯪ ꯊꯕꯛ ꯁꯨꯕ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯔꯥꯡ ꯇꯧꯕ ꯆꯠꯂꯤꯕ꯭ꯔꯣ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯌꯨ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯥ ꯀꯗꯥꯏꯗꯒꯤ ꯏꯔꯥꯡꯅꯣ ꯀꯅꯥꯅ ꯀꯩꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯒꯦꯕ ꯏꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗꯅꯦ ꯑꯗꯨꯒꯨꯝꯕ ꯇꯥꯅꯤꯡꯗꯕ ꯋꯥꯗꯣ ꯉꯥꯡꯕꯤꯔꯛꯀꯅꯨꯀꯣ ꯅꯪꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯇꯥꯅꯤꯡꯗꯕ ꯋꯥ ꯀꯥꯏꯅꯒ ꯍꯥꯏꯔꯤꯕ ꯑꯩ ꯆꯤꯟꯊꯤꯕꯤ ꯏꯔꯥꯡ ꯇꯧꯕꯤ ꯅꯪꯅ ꯏꯔꯥꯡꯒꯤ ꯂꯥꯡ ꯊꯥꯛꯇꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯂꯩꯕꯥꯛ ꯂꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯀꯅꯥꯒꯤ ꯅꯨꯄꯥꯗ ꯏꯔꯥꯡꯒꯤ ꯂꯥꯡ ꯊꯥꯛ ꯇꯧꯔꯤꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯄꯨꯕ ꯉꯝꯅꯕ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯩꯕꯨ ꯏꯔꯥꯜ ꯑꯃꯨꯛ ꯁꯤꯕꯤꯔꯤꯕꯅꯤꯅꯦ ꯀꯔꯤ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯅꯥꯁꯤ ꯄꯪꯗꯧꯔꯦ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯕꯗ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯌꯨ ꯊꯛꯐꯝꯗ ꯌꯨ ꯉꯥꯎꯕ ꯃꯊꯣꯡ ꯆꯥꯗꯕ ꯈꯔ ꯅꯇꯨ ꯅꯆꯥ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯇꯝꯁꯤꯜꯂꯛꯄ ꯄꯥꯎꯗꯣ ꯅꯪꯅ ꯂꯧꯔꯒ ꯂꯥꯛꯏꯕꯅꯤꯅꯦ ꯅꯨꯄꯤ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯩꯕꯨ ꯌꯨ ꯉꯥꯎꯕ ꯇꯥꯍꯟꯒꯦ ꯈꯟꯒꯅꯨ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕꯒ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯗꯤ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯒꯦ ꯀꯗꯥꯏꯗ ꯆꯠꯂꯒ ꯂꯩꯔꯨꯁꯨ ꯍꯥꯏꯕꯅꯣꯕ ꯑꯩꯉꯣꯟꯗꯅꯦ ꯇꯥꯅꯤꯡꯗꯕ ꯋꯥ ꯀꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯀꯣ ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯕ ꯅꯪꯗ ꯍꯥꯠꯂꯒꯦ ꯑꯌꯣꯃ ꯁꯤꯔꯦꯅꯦꯍꯦ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯕꯨ ꯃꯤꯒꯤ ꯌꯥꯡꯂꯦꯟꯁꯤꯗ ꯍꯦꯛꯇ ꯀꯥꯎꯊꯔꯛꯏꯁꯤꯕꯣ ꯑꯩꯍꯣ ꯑꯁ ꯁꯝꯁꯦ ꯊꯥꯗꯣꯛꯑꯣꯕꯁꯦ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏꯕ꯭ꯔꯥꯕ ꯑꯌꯣꯃ ꯅꯨꯄꯥ ꯁꯝꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣꯁꯤ ꯅꯤꯡꯊꯤꯅ ꯉꯥꯡꯅꯁꯤꯕꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯩꯒꯦ ꯈꯜꯂꯤꯕ ꯃꯈꯩꯅꯦ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯑꯩ ꯆꯠꯂꯒꯦ ꯅꯨꯄꯥ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯁꯝꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ ꯑꯩ ꯆꯠꯂꯒꯦ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯔꯣꯏꯕ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯁꯪꯕꯤꯅ ꯅꯝꯗꯨꯅ ꯕꯤꯖꯣꯏꯒꯤ ꯅꯨꯄꯤ ꯏꯅꯥꯎꯕꯤ ꯀꯧꯕꯤ ꯑꯃ ꯊꯤꯕꯤꯔꯝꯃꯤ ꯏꯅꯥꯎꯕꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤꯡꯗꯕ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯪꯕꯤꯗ ꯍꯩ ꯕꯤꯖꯣꯏ ꯊꯣꯛꯂꯛꯎꯁꯤꯗ ꯀꯩꯅꯣ ꯏꯃꯥ ꯑꯗꯨ ꯀꯟ ꯀꯣꯏꯗꯨꯕꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤ ꯍꯥꯏꯕꯅꯣ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤ ꯍꯥꯏꯕꯅꯣ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯃꯁꯥꯗ ꯍꯪꯉꯨ ꯏꯃꯥꯅ ꯐꯩ ꯈꯟꯗꯅ ꯊꯤꯕꯤꯕ ꯅꯨꯄꯤꯅꯦ ꯑꯩ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯅ ꯊꯤꯕꯅꯤꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯪꯖꯤꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯅ ꯊꯤꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯇꯨ ꯑꯣꯏꯔꯕꯅꯦ ꯑꯁꯦ ꯑꯗꯨꯅ ꯅꯪꯁꯨ ꯈꯔ ꯉꯥꯡꯉꯨꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯔꯤꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯀꯅꯨꯅ ꯑꯗꯨ ꯌꯥꯗꯦꯕ ꯑꯗꯨꯝ ꯆꯠꯂ ꯂꯩꯌꯦꯕ ꯍꯣ ꯐꯨꯋꯣ ꯅꯪꯕꯨ ꯃꯤꯉꯣꯟꯗ ꯇꯥꯛꯄ ꯏꯟꯁꯤꯟꯕ ꯃꯤꯒꯤ ꯅꯨꯄꯤ ꯋꯥꯔꯛꯎ ꯀꯥꯏꯅ ꯅꯃꯥꯟꯅꯕꯁꯤꯡꯗ ꯇꯥꯛꯄꯗꯤ ꯌꯥꯝ ꯍꯩꯗꯥꯏꯅꯦ ꯅꯪꯁꯨ ꯋꯥꯔꯛꯎ ꯏꯃꯥ ꯇꯥꯛꯄꯗ ꯂꯥꯏꯕꯩ ꯋꯥꯅꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯑꯗꯤ ꯌꯥꯝ ꯂꯨꯏ ꯌꯥꯗꯦꯕ ꯏꯃꯥꯁꯨ ꯅꯨꯄꯤ ꯊꯤꯕꯗꯤ ꯍꯩꯇꯅ ꯀꯩꯗꯧꯕꯩ ꯊꯤꯅꯤꯡꯉꯤꯅꯣ ꯅꯪ ꯅꯁꯥꯅ ꯊꯤꯖꯔꯝꯃꯗꯤ ꯑꯩꯅ ꯊꯤꯕꯤꯔꯝꯈꯤꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯊꯤꯔꯔꯣꯏ
ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯔ ꯀꯥꯏꯅꯍꯜꯂꯒ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ ꯏꯃꯥꯅ ꯍꯦꯛꯇ ꯅꯝꯗꯅ ꯁꯟꯅ ꯉꯥꯎꯕꯤ ꯑꯃ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯤꯕꯤꯔꯦꯗꯅ ꯏꯅꯥꯎꯕꯤꯅ ꯍꯦ ꯅꯨꯄꯥ ꯅꯪꯅ ꯍꯧꯖꯤꯛ ꯁꯟꯅ ꯉꯥꯎꯕꯤ ꯍꯥꯏꯗꯨ ꯀꯅꯥꯗꯅꯣ ꯍꯥ ꯑꯩꯉꯣꯟꯗꯔꯥꯕ ꯑꯍꯥ ꯅꯪ ꯇꯥꯍꯧꯕ꯭ꯔꯅꯦ ꯍꯣꯏ ꯃꯥꯅꯦ ꯅꯪꯕꯨꯅꯦ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯀꯩ ꯍꯦꯟꯅ ꯐꯖꯔꯗꯅ ꯑꯩꯕꯨ ꯁꯟ ꯑꯉꯥꯎꯕꯤ ꯀꯥꯏꯅ ꯍꯥꯏꯔꯤꯅꯣꯕ ꯍꯥꯏ ꯌꯥꯔꯦ ꯉꯥꯡꯅꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯪꯁꯨ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤ ꯆꯠꯅꯕ ꯊꯣꯛꯂꯛꯑꯕ꯭ꯔꯥ ꯍꯣꯏ ꯆꯠꯇꯧꯔꯦ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯊꯕꯛꯁꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯂꯩꯕ꯭ꯔꯥ ꯏꯕꯦꯝꯃ ꯂꯩꯕꯒꯤꯅꯦ ꯆꯠꯂꯤꯁꯦ ꯑꯩꯅ ꯆꯠꯄꯗ ꯏꯃꯥꯅ ꯁꯨꯛ ꯌꯥꯝꯅ ꯄꯥꯟꯅꯕꯤꯔꯤꯁꯤꯅ ꯀꯔꯤꯒꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯏꯃꯥꯕꯣ ꯍꯥꯏ ꯅꯪꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯄꯥꯟꯅꯗꯧꯔꯤꯒꯦꯅꯦ ꯏꯕꯦꯝꯃ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯈꯔꯁꯨ ꯆꯠꯂꯨ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥ ꯑꯩꯁꯤꯕꯨ ꯅꯈꯣꯏꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯣꯡꯃ ꯐꯥꯗꯣꯛ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯕꯨ ꯊꯕꯛꯅ ꯁꯨꯝ ꯆꯠꯂꯒ ꯂꯩꯔꯕꯗꯤ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤꯅꯦ ꯆꯠꯅꯤꯡꯉꯒ ꯆꯠꯅꯤ ꯆꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯏꯃꯥꯒꯤ ꯅꯊꯧ ꯅꯠꯇꯦ ꯊꯕꯛ ꯂꯩꯗꯅ ꯆꯠꯂꯤꯕꯅꯤ ꯍꯩꯕꯦꯝꯃ ꯅꯪꯅ ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯩꯅꯦ ꯑꯩꯈꯣꯏꯗꯤ ꯇꯥꯕꯕꯨ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯅꯔꯝ ꯆꯠꯇꯨ ꯁꯨꯝ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯅꯋꯥ ꯅꯥꯏꯔꯛꯏꯕꯅꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯑꯩꯅ ꯄꯥꯝꯃꯦꯗꯅ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯂꯥꯛꯈꯤꯕ꯭ꯔꯣ ꯅꯪꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯁꯤꯗ ꯂꯩꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯖꯕ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣ ꯅꯪꯒꯤ ꯅꯔꯝ ꯆꯠꯇꯨ ꯈꯪꯗꯗꯅ ꯅꯁꯛꯇꯨꯗ ꯏꯃꯧ ꯑꯣꯏꯅꯤꯡꯉꯨꯕ ꯑꯩꯅ ꯂꯥꯟꯕꯅꯦ ꯑꯩꯅ ꯂꯥꯟꯕ ꯑꯁ ꯏꯃꯥ ꯌꯥꯔꯦꯕ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯏꯅꯥꯎꯕꯤꯌꯥ ꯅꯪ ꯆꯠꯀꯗꯕꯗꯣ ꯆꯠꯂꯨ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯟꯖꯤꯜꯂꯛꯑꯅꯤ ꯁꯣꯏꯗ꯭ꯔꯦ ꯇꯣꯛꯑꯣ ꯍꯦꯛ ꯍꯟꯖꯤꯜꯂꯛꯇ꯭ꯔꯒ ꯍꯣꯏ ꯇꯣꯛꯑꯒꯦ ꯅꯪꯒꯤ ꯅꯌꯨꯝꯁꯤꯗꯒ ꯁꯨꯡꯍꯥꯏꯗꯤ ꯍꯜꯂꯛꯑꯔꯣꯏ ꯑꯩ ꯍꯣ ꯐꯔꯦ ꯐꯔꯦ ꯋꯥꯏꯗꯨꯝ ꯁꯪꯉꯤ ꯑꯣ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯝꯃꯤꯕ ꯖꯥꯠ ꯑꯣꯏꯔꯦ ꯍꯦꯃꯧ ꯌꯥꯔꯦ ꯆꯠꯂꯣ ꯑꯃꯒ ꯃꯣꯟꯁꯤꯅ ꯇꯧꯗꯨꯅ ꯂꯩꯔꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ ꯏꯀꯥꯏꯕꯒ ꯌꯥꯝ ꯈꯪꯕ ꯁꯥꯕꯤꯔꯅꯨꯋꯣ ꯅꯆꯥꯅꯨꯄꯥꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯗꯤ ꯏꯃꯥꯗꯤ ꯇꯥꯗ꯭ꯔꯣ ꯅꯃꯥꯅ ꯆꯞ ꯃꯥꯟꯅꯔꯒ ꯑꯩꯁꯦ ꯐꯠꯇꯕꯤꯃꯨꯛ ꯇꯥꯍꯜꯂꯤꯕꯅꯤꯅꯦ ꯍꯣ ꯆꯠꯂꯣ ꯂꯦꯡꯕꯤꯔꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯖꯗ꯭ꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯠꯅꯔꯒ ꯊꯣꯛꯈꯤꯕꯗꯒꯤ ꯏꯅꯥꯎꯕꯤꯗꯣ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯏꯅꯥꯎꯕꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯕꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ ꯑꯁꯪꯕꯤ ꯑꯃꯗꯤ ꯕꯤꯖꯣꯏꯗꯤ ꯏꯀꯥꯏꯕꯗ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯐꯥꯎꯕ ꯉꯝꯗꯦ ꯏꯃꯥ ꯃꯁꯤ ꯄꯨꯝꯕꯁꯤ ꯏꯃꯥꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯀꯔꯝꯅ ꯍꯤꯡꯗꯣꯏꯅꯣ ꯑꯩꯅ ꯅꯨꯄꯤꯗꯣ ꯅꯁꯥꯅ ꯊꯤꯌꯨ ꯍꯥꯏꯕꯗꯗꯤ ꯅꯪꯅ ꯌꯥꯖꯈꯤꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯇꯥꯏꯅꯔꯛꯀꯅꯨ ꯇꯥꯏꯅꯕ ꯇꯥꯕꯅꯤ ꯏꯃꯥꯅ ꯁꯤꯟꯕꯅꯤ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯖꯕꯅꯤ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯀꯔꯥꯏꯗ ꯊꯦꯡꯅꯔꯨꯕꯅꯣ ꯃꯧ ꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯕ ꯑꯩꯗ ꯁꯤꯖꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩ ꯍꯧꯖꯤꯛꯇ ꯁꯣꯏꯕ ꯌꯥꯕ ꯁꯣꯏꯔꯀꯥꯟꯁꯤꯗ ꯁꯤꯅꯤꯡꯉ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯩꯀꯣ ꯑꯁ ꯕꯤꯖꯣꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯅꯪꯁꯨꯅꯦ ꯅꯇꯨꯅꯤ ꯋꯥꯔꯛꯄ ꯌꯥꯔꯤꯉꯩ ꯃꯇꯝꯗ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝꯗꯅꯗꯤ ꯇꯧꯗ꯭ꯔꯒ ꯏꯃꯥ ꯋꯥꯔꯛꯄꯗ ꯆꯠꯄ ꯋꯥꯔꯛꯄ ꯌꯥꯕ ꯅꯨꯄꯤ ꯊꯤꯕꯤꯔꯛꯑꯃꯗꯤ ꯑꯩꯅ ꯋꯥꯔꯛꯄꯗ ꯌꯥꯔꯝꯒꯗꯕꯅꯤ ꯋꯥꯔꯛꯄ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦꯅꯤ ꯏꯃꯥꯅ ꯅꯆꯥꯒꯤꯃꯛ ꯊꯤꯕꯤꯔꯛꯏꯗꯣ ꯏꯃꯥꯅ ꯅꯆꯥꯒꯤꯗꯃꯛꯇ ꯊꯤꯕꯤꯔꯛꯏꯗꯣ ꯃꯃꯥ ꯃꯄꯥꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯃꯆꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯍꯧꯖꯤꯛꯄꯨ ꯑꯩ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯤꯗ ꯑꯁꯨꯛ ꯏꯀꯥꯏꯕ ꯄꯤꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥꯕ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯅꯦ ꯃꯧ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄಾ ꯄꯥꯝꯕ ꯅꯨꯄꯤꯁꯨꯅꯦ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯕ ꯃꯧ ꯑꯣꯏꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯄꯥꯝꯕ ꯅꯨꯄꯤꯁꯨ ꯃꯤꯒꯤ ꯃꯆꯥ ꯃꯧ ꯂꯩꯕ ꯅꯨꯄꯥ ꯄꯥꯝꯕ ꯅꯨꯄꯥꯁꯨ ꯑꯅꯤꯃꯛ ꯂꯣꯏꯅ ꯍꯥꯠꯂꯨꯅꯤꯀꯣ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯕꯤꯖꯣꯏ ꯏꯃꯥꯕꯨꯅꯦ ꯍꯦꯟꯅ ꯀꯣꯛ ꯁꯥꯅꯕ ꯁꯤꯜꯂꯛꯀꯅꯨ ꯐꯠꯇꯕ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯒꯗꯕꯒꯤ ꯃꯍꯨꯠ ꯆꯦꯟꯈ꯭ꯔꯤꯕꯁꯤꯅ ꯐꯔꯦꯅ ꯈꯟꯗꯣꯛꯎꯅꯦ ꯕꯤꯖꯣꯏ ꯐꯅ ꯀꯨꯏꯅ ꯎꯪꯗꯨꯅ ꯑꯃꯨꯛ ꯐꯝꯃꯤ ꯑꯁꯪꯕꯤꯗꯤ ꯉꯥꯡꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯕꯤꯖꯣꯏ ꯍꯧꯖꯤꯛꯇꯗ ꯋꯥ ꯉꯥꯡꯂꯛꯏ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯅ ꯐꯠꯂꯨꯗꯕ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯃꯆꯥ ꯃꯋꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯎꯔꯒ ꯀꯜꯂꯛꯇꯨꯅ ꯀꯥꯏꯅꯍꯟꯈꯤꯕ ꯀꯌా ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯤꯁꯨ ꯆꯩꯔꯥꯛ ꯑꯣꯏꯅ ꯏꯁꯣꯔ ꯃꯍꯥꯛꯅ ꯀꯥꯏꯅꯍꯟꯕꯅꯤ ꯏꯃꯥꯒꯤ ꯕꯤꯖꯣꯏ ꯏꯃꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯏꯗ꯭ꯔꯥ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯁ꯭ꯋꯔꯒꯗꯅꯦ ꯇꯤꯟ ꯁꯤꯜꯂꯛꯂꯗꯤ ꯏꯃꯥꯏꯗ ꯑꯃꯨꯛ ꯇꯥꯔꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅ ꯁꯥꯅꯤꯅꯦ ꯃꯤꯆꯥꯁꯤ ꯁꯅꯨ ꯈꯜꯂꯒ ꯏꯆꯥꯁꯤ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯃꯤꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕ ꯇꯧꯔꯔꯣꯏ ꯑꯩꯅ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗꯅ ꯂꯦꯟꯕ ꯇꯥꯔꯤ
ꯄꯨꯟꯁꯤꯁꯦ ꯑꯁꯤꯒꯨꯝꯕ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ, ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯍꯜꯂꯦ꯫ ꯑꯗꯨꯕꯨꯅꯦ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦꯍꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯇꯕ, ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯃꯥꯁꯨꯅꯦ ꯃꯄꯨꯟꯁꯤꯗ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯕꯤꯖꯣꯏꯁꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯃꯥꯡꯅꯕ ꯁꯤꯟꯕꯗꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣꯛꯇꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯂꯦꯟꯈꯤꯔꯝꯃꯤ꯫